अहानबद मरुइब पाउ PR लेंगा असिना चाही अनि हेलकलबा मणिपुर की इरांग असिगी अचुम्बा वायल मियाम द पीबा ngamdri हाइना AICC की सेक्रेटरी इन चार्ज मणिपुर क्रिस्टोफर तिलकना हाइख्रे नुपी अमा अंगांग उनाबदा रिम्स लेखिदबगी मतंगदा डॉक्टर फुरमबाबु यानिंगदब फोंदोक्तुना डॉक्टर सिंह थबक लेप्तुना खोंजंग चंगसिनख्रे मियोय कयागी पुंसी कन्नब लेरिबा रिम्स कुंबा इंस्टीट्यूशन अमदा मेडिकल प्रोफेशनल ओइना लेरिबा सिंगना थोनिंगदब थौदो अमगी दमो OPD यावना थबक लेपा तोहनिंगदे हंदोपियु हाइना MLA जॉय किसन हाइख्रे अमदी मेरा चावरेल होबगी थौरम पांगथोख्रे सनामही लाइनिंग चटपसिंगी ओइनसु इंग लिसिंगनी कुनगा तरुकी सेंसस ता यावनबा मरी लेनबा सिंगदा दक्षिणख्रे हारि खुरमजरी ICB बु मिटेंग ताबिरिबा पुनमपु तराम नोकचरी हौजुपाउ संदोन पिसरी BJP की लेंगाकना मणिपुर असि साथीबा फिबम अमदा थंबिरे अमदी हौजिक लेरिबा PR लेंगाक असिनसु चही अनि हेलकलबा मणिपुर की इरांग असिगी अचुम्बा वायल मियामदा पीबा ngamdri हाइना AICC की सेक्रेटरी इन चार्ज मणिपुर क्रिस्टोफर तिलकना फोंदोक्रे कांग्रेस भवन दा पांगथोपा पांगमी सिंग उनाबदुदा महाकना मखा तारादुना मणिपुर दा लॉ एंड ऑर्डर की फिबम फेल ओइबदना तना लेंगा की मशीनरी सिंगसु फेल ओइरे ngaramak UZ group amana ban कौखिबदुना खुदमनी मणिपुर की लॉ एंड ऑर्डर सि कनाना कंट्रोल तौरिबनो हाइबा खंगबा ngamdre मणिपुर दा कॉन्स्टिट्यूशन पीरिबा हक सिंग मपुंग फाना मियामना फंगबा ngamdre हंदकी प्राइम मिनिस्टर की मणिपुर की खोंगचट अदुना मणिपुर बो अवाबा फिबम अमदा थमलमबगुम थोकले मणिपुर दा मई चाकतुना लेरिंगैदा प्राइम मिनिस्टर ने इंडिया की मपान लेबाक चतुना लेखिबसना ताकपदी प्राइम मिनिस्टर अमदी महाकी लेंगाकना मणिपुर बु करिसु लेते हाइना खनबनी हौखिबा चही खरासा BJP की थौशिल हाइतबा लेंगाकना लमदमसिगी नाहा सिंगी महिमा सिंह तंबा यावना नाहा सिंगना थबक फंगदबगी अवाबा क्या मायोकना हले UPA लेंगा की मतमदा अनालायंगी लमदा थादखिबा सेनफम सिंह मथोंग मरंग खंगहंद्रे नेशनल हाईवे सिंह यावना मणिपुर की लंबी थोंगी फिबम खम थेंगना फत्रे PMGSY की टेंडर क्या मतम चान थादोक्ट्री इंग लिसिंग अनि सुपना तरुकी UPA लेंगा की मतमदा हौदोकलंबा रेलवे लाइन असि चही तरागा माथोई सुरकलबा फावबा लोइसिनबा ngamdana लेरिबसि थादखिबा सेनफम क्यासो अरानबा लंबी दा सिजनखरबा हाइबसि वाहंग ओइरी प्राइम मिनिस्टर की मणिपुर खोंगचता लमदा मसिगी इशू सिंगे मरमदा वांगांग लमदा बसिसु लाइबक थिबनी हौजिक मणिपुर की ओइरिबा फिबम मस्ता BJP बु लमदा मसिगी मियामना सोइदना परामा तंबिगनी हाइबसि कांग्रेस पार्टी की थाजबनी हाइकी When the state is under the direct control of the Home Ministry of the central government, Bandh is being called for. So this clearly shows what is the state of affairs in Manipur, the failure of the law and order situation and the government machinery. So along with vote chori, I think in Manipur, in the present situation, we will have to talk about Manipur chori. How in the last 3 to 4 years, Manipur has been robbed from the people of Manipur. The last 4 years, Manipur has been constitutionally messed up, economically devastated, socially bifurcated, and politically very much deteriorated. In fact, the politics at the center itself has deteriorated. So obviously, under the BJP rule in Manipur, the situation is much worse. The PR, which is the president's rule, is not capable of handling this situation. They are not able to deliver justice even after 2 years of violence. Prime Minister came here. He was silent on all the issues. He has not given any hope for the people of Manipur. Instead of talking about what are the corrective measures, what could be done for the development of Manipur, for the youth of Manipur, for the women of Manipur, he has just come, done some sightseeing, and he has gone back. रिम्स तंगारांग अंगांग उनबदा नुपी मा लेखिदबा थौदोक मरी लेना डॉक्टर अमा फुरमबदुगी मायोक्ता यानिंगदबा फोंदोक्तना रिम्स की OPD कैजुअलिटी लैबोरेटरी सिंग मथौतौबा लेपखिबदगी लायंगबा लाकपा मियामदा चावना खुदोंग चादबा मायोकना हले अरापा मफम यावना मफम क्यादगी अनाबा येंगबा लाकपा मियोय क्या येंगबा फंगदना हनख्रे नुपी अमा अंगांग उनबदा लेखिदबगी वाहौदगी खोइसाउनरबा मियामना ngarang रिम्सता डॉक्टर अमा फुरमबा यावना हॉस्पिटल की पोटलम सिंग मांग ताहलंबगी थवंगबु यानिंगदबा फोंदोक्तना रिम्स की टीचर्स एंड मेडिकल ऑफिसर्स एसोसिएशन रेसिडेंट डॉक्टर एसोसिएशन
Students Union, Non-Teaching Employees Welfare Association amadi Nurses Association nang ase yok pung taraga mathwidagi nungchilgi pung ama fawba thabak leptuna khongjang changsinki. New OPD block mamangda masing yamlaba doctor amadi employee singna changshinki ba khongjang aduga mari lenana RIMS Students Union gi mihut singna thokiba thodok adugi achum aran sing inquiry committee na lepchasanu thodo ma thokpaga violence ki thabak na hana mang thabasi tawbiganu laiba sigi issue kaya da RIMS ki doctor singna achoba thodang kya lawduna lakli ngarangi thodo du laikhidraba imu manungi mioi sing amadi doctor singa yamna ingna chikna wari sanari ngai da thokibani thodo du na doctor singna duty tawbada mathau tawbada safe oiba environment ama leiraktabana thabak tawbada akiba faure mamang thakta thokiba thodo kya da doctor singna thabak lepagi ware basi lobagi mahutta thodo du condemn tawba amadi chenari ba mioi singi mathakta FIR panba natana thabak lepagi khongchang changsin ba laikhite Violence or pasna Dr. Singh karam na mathok tawgadage haiba khangbangam anaba magi pendabana Dr. Amana Hospital asida yengliba anaba singi punsida akaiba pibiganu pendaba sing logi oiba kuthang na chatuna case fill sing tobiu Dr. Amana mioi amata sihaning balaite haiki Mamang tagi horakan mamang gi recent violence ngarang na hande horakan da thokiba incident da thabak lepagi poch akoi kem khanagi de khanaraga su akoi na tasing haptum jenim su thonglon bani na jenim su hojik plan na maram horakan obedient mission yada bana maram horakan da akoi tasing lep kumsi tawraga su akoi condemn tawsi hoi hojik doctor nupi amada su khongpang na kawbai incident FIR pa na toksi na haibasida amuk ngarang na han amuk anirak subada akoi gi doctor sing se insult throw tawire and then doctor sing sida akoi gi violence act tawire so si sumai sum continue taw lai raga di violence sum hengala aga di akoi kai do haibano ba doctor amana sing na patient ama panaba nate doctor amana patient yam sing panari ana mara markan patient ama gi pen da bado tasin haijan ti akoi haijan ingi di mana kai gumba if the patient suspect negligence then they could go to the they could file a case they can file a case and logi kogi sakada proceeding to use in a point hajari to say na violence biganu laiba patients in gisu khandira kanda kogi minum si popiu not only the doctor do na layang da dolba patient to pasin ni gisu minum si popiu si ne maru in praja sin ha hajani ni doctor hatlo doctor kai ma hat da kamain to na haibe wan da kogi sida ba kogi ka hatare inflammatory words in the kasi doctors in the kire we doctor we are not authorized to murder to kill people to kill patient doctor na mi hat le ko le na ta do register kasi nam if you like nang chingaraga di mi hat le ko le chingaraga di then you can file a case medical negligence intentionally halaga su kasi unintentionally mana my doctor amna tawgada mathau ko doctor ga su nang adu case do phal to ya ba adu gi mahutta thaina dagi thokraba akoi ke hatare lairiba praja mayam su aina hajin ba di mamang nei de thokraba koi gi case mayam lekina ba dagi asoka ban mayam thokki ba ko da jurisprudence leita ba namara ma haiba thadi law gi oiba idea leita ba namara moira kanda case ti thanga thokta hauji thoiba incident the doctor puba violence to in haraka service mai laikidreba mi dusu laikidreba mi dugi ni manungi awaba dusu na saru yazai Wakan Mifam Madura Sarugyakiba RIMS Teachers and Medical Officer Association ki President Dr. Jitena Dr. Singhi Maikai degi aswaiba aranba sing yawram labasu RIMS grievances cell da register tawtuna tanaraga achumba singba sing khangdokna ba hotnamina si ngarang gi thodokta Dr. Amabu siba yana phuramba gi thawng asi matungda tawbiganu violence nataba topa pambe sing season aduna achumba asingba sing khangdokna ba hotnamina si masida RIMS la leiriba association sing nasu mating pangjage Dr. Pumbagi Laishang oidiba hospital gi pochai sing thugai bana chingba sing matungda tawbiganu haiki जो मर्डर को खाई में डांस का फिजिकल इशू ना हेल्थ केयर प्रोवाइडर बना थी तो ये मतलब का मामला तो वैसे violence या कोई असीना तब मधु को तो ना अगनी violence तो बिगनो हाई से खलो violence है कम लग रहे अभी की hospital के network ओइजरीबा administration के network ओइजरीबा अपन सिसु physical structure सिसु तुगाइबी भाई के network administration के hospital के नाप center ओइजरीबा medical superior office सिसु तुगाइबी के office तुगाइबी के भाई बम तमसिदा सुमनेगी आइगुंबा अमगी office तुगाइबी बना ओइजरीबा सु the ethos the spirit
the overall hospital to sanctity kunam to gi like shamena sanctum sanctorum I saying from no kind of conjuring administration hospital administration kunam che awana undang tum dagi panto na conjuring apam vai bira physically to bira si kunam ki praja kudan ki like ki bani ko ki bani ko kre matung ta ma do anna to vai sina ko kunam ki mani da ki ba wai gani मियामगी थबक तौरीबा मियोइबा कयागी पुंसी कन्नबा लेरिबा रिम्स कुंबा इंस्टीट्यूशन अमदा मेडिकल प्रोफेशनल ओइना लेरिबा सिंगना थोहनिंगदबा थौदो अमगी दमक ओपीडी याउना थबक लेबा तौहनिंगदे हंदोपियो हाइना एमएलए खुमुकचम जोय किसन हाइख्रे वाफम असिंगासी एमएलए खुमुकचम जोय किसन की मीटिंग मखादा स्टेट हेल्थ मिशन UAAM थंगाल बाजार मसुंग UPAC लांगोल तरुंगना सेंदना थंगाल कैथलदा लेबा धर्मशालादा स्वस्थ नरी सशक्त परिवार अभियान ग मरी लेना पांगतोको मेडिकल कैंप अमदा महाकना फोंदोखिबनी खुमुकचम जोय किसन मखा तारदना हौखिबा नुमित खरानी सिदा रिम्स थोहनिंगदबा थौदो ओइना मियोय खरा लेखिदबदुगी नुंगाइतबा फोंदोकपदा इमुंग मनुंगना तौरोइदबा थबक तौबसु फत्ते लॉ मेकर अमा ओइनासु मसि यानिंगदे तौफम थोक्तबनी थौदो दु थोखरबा मतुंग रिम्स कुंबा एम्स की थाक्ता पुखतनबा होटनरिबा इंस्टीट्यूशन अमदा डॉक्टर अमदी स्टाफ सिंगना थबक लेबलगा मास प्रोटेस्ट तौबा सिदी तौहनिंगदे मसि हंदोपियो लमदम असि कॉन्फ्लिक्ट लेबा लेता लाइरबना मसिंग यामना लेबा लमदम अमनी खुदोंग थिबा थौदो अमा थोलकपदा कदाइदा लायंग बचतकनी हाइकी aina appeal tawjaningmadi Asian party duna phur je so ai chumi haijaroi akoina pen daba nungai tab kunta law khutan tawgadabni madu asaw nungai tabana madu gi phim do yogre aduna muk manipur gi matik charba ikai khumnaba thida thariba manipur gi medical profession da leiriba miyam na su hen asa tawneba rims ki doctor sing staff mayam loina mak thabak taw have ji su amoina nungai tab poni kana gu miyo bana khoi da kari gu ma tawre haraga miyo gi punsi mayam kannab leiriba hen achaw phida tariba kangpuna madu gi thakta handar सिंगना बसे इदी फतबरा ने खंजै अदुना यारगदी सिगुंबा एसेंशियल सर्विस लाइफ सेविंग की ओरे हे न ख्वादे साथी सर्विस ओरे बसे सिदि लेपियो हाइदना इना याम हम्बली अपील तौजरी एम्स की थाकतो पुखनी ना कोई रिम्स होने है चरक सिदा अकोई रिम्स की मेडिकल स्टाफ सिंगसिना अकोई स्माइल तौदना थबक तौरे है बसे आइगे वकल रे तवन जरिंग दे लोगी ओइबा एक्शन लौकट पियो हॉस्पिटल से क्लोज तौगी तारगदी पब्लिक में आमसिदी अना एक लाखपा एक्सीडेंट लाखपा तंबंगम बपोनते एक्सीडेंट इज एक्सीडेंट वार्निंग लेते थोलक पोने अदु कदाई सेकंड प्राइवेट हॉस्पिटल एफोर्ड तौबंगम जदब कया अम लेरी आई इसा के ड्यूटी दो अदुरा हंजन बिना वेन हम्बली अपील तौजरी अमरोमदा रिम्स के ओपीडी अमदी इमरजेंसी थिंजनदुना खोंजंग चंगसिलिबासी अथुबा मतमदा हंदोपियो हाइना ओरिपोक अपुनबा लुपकी माइकैदगी फोंदोरकली ngarang rims hospital da nupi ma leikidabagi thogdoka mari lenana teacher and medical officer association amadi indian medical association anina manipur da leiriba hospital sing amadi rims ki maruiba block sing thingjilakpasi athuba matamda handopiyo haina oripok apunba lupki general secretary samom drubana foंदोरकली oripok sorvon thingel library hall da pangthokiba paugi mifamada drubana makataraduna rims chathariba laing asi karamba mong da chathariba no haiba miyam da chamamnaba ma fohalle hospital asa laing libasi intern na tawribra pg na tawribra natraga senior consultant singna anaba sing asibu laing libra haibasi kanana su khangde hojik teachers and medical officer association na opd block amadi leirabadi emergency block thingjin kibasina maram oiraga anaba sing da chawna khudong chadaba mayok na hale government hospital dana anaba singbu phajana tawbidaba amadi private hospital singdana harau harau tawbasi yaningde maram aduna rims ki strike tawribasi athuba matamda handoknaba mari leinana authority singa wari sanaraba matung handoknaba hona haningi haiki डॉक्टर की प्रोफेशन की मनुंगदा कोई थक्सी कासी हाइबमसु यावम थोक्ता खली अनाब इमरजेंसी ओइना पुखलप मतमदा माकी नुपादुना गाड़ी थौजरगा लाआकांदा हॉस्पिटल की emergency ward ki mamangda loksalakpa matamda magi nupador magi nupi do hospital mundu pusangedai natragna security guard singduna gari do tanthokna bohona matamda adugi awabasu kyama mayok aduna security guard singsi ngarangi thoiba thodoktuda magi dr pritam senior consultant oina leiribedo furakpa matamda tugai khai matamda di security adugi matik leiribedo kari tawraga lehoge aduni akoi praja na laaga layengba matamda praja da tan laga tawbudo adugi action du di yam ngamba haidare adoi tadi rims ki administration si da akoi mokoi na layeng ibadu kadai da soiri bano natraga kadai da mokoi soibum du di akoi na khangoi doctor na khangani kadai da soiri bano je ado marak marakta akoi na miyam na hairakpa pau tabugi matung ina anabasi layeng ba matamda
ꯑꯩꯈꯣꯏ ꯔꯤꯝꯁꯇ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯃꯆꯥ ꯗꯥꯛꯇꯔ ꯄꯦꯠ ꯄꯦꯠ ꯂꯥꯎꯕ ꯃꯥꯟꯕ ꯈꯔ ꯁꯥꯇ꯭ꯔꯅ ꯌꯦꯡꯉꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯍꯩꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯔꯕ ꯗꯥꯛꯇꯔꯅ ꯌꯦꯡꯉꯤꯕ꯭ꯔꯥ मेरा चौरेन होबगी थौरम पांगथोखरे सनामही लाइनिंग चटपसिंगी ओइनसु इंग 2026 की सेंसस ता यावनब मरी लेनब सिंग द तक्षिनखरे हाइना लाइनिंग थौ सनामही टेंपल बोर्ड की मेंबर सेक्रेटरी मैष्नाम सिवददा लुवांग हाइखरे मेरा थागी नोंग पानब निमित येलहौंगैदगी लाइनिंग थौ सनामही अमसुंग लै मरेल सिदबिबु लमदमसिगी येलहौमी सिंगना थौनी जबो ओइना पांगथोकलगा लाक्लिबा मेरा चौरेल होबगी थौरम चही सिगी ओइनसु लाइनिंग थौ सनामही टेंपल बोर्ड न सिंदना लमदमसे खुंदामिनरिबा येलहौ फुरुप इरई चा सिंगना सरुक यादना पांगथोखरे हयिंग खोंगबाल द लेबा सनामही लाइबुंग की संगलेंदगी हौरगा मियामगी ओइबा खोंगचित अमा कंगलाद लेबा इबुदौ पाखंगबा लाइबुंग तमना चटकी थौरम अदुगा मरी लेनना लाइनिंग थौ सनामही टेंपल बोर्ड की मेंबर सेक्रेटरी मैष्नाम सिवदता लुवांगना ngasi gi numinasina lakpada lamdam asida khundaminariba yelho furup इरई चासिंगना अमत ओइबगी लिंजेल हेना चेसिंदुना मपानदगी चंगचिलकपा मिटोपना योसिलके तौरिबसिगी मायोकनबगी सामु पांगन हापीबा मेजॉरिटी ओइरिबा इखोइना लिसांग सिटबा नायो नाकोंदुना इंसी चानना वाता पादना लेमिननबा ओइमिनरसी महान मखा तारदुना मेरा नोमा पानवसी ताइबंग पानसिबु सेमलकपदा ताइबंग मीबु सेमबा वाट हौरे हाइदुना ताइबंग मीबु सेमबीबा हौखिबा था अमनि लाइनिंग थौ सनामहिगी कोकथोंबु सना लुपा कोन्याय चल्लगा फंबालदा लेंथोलखिबा मियामना थौनी जखिबा ख्वाइदगी अथोइबा निमित अमनि मसिगिदमक ngasi फंबाल पुरिबसी चोथे मरिंग कबुई अमदी मैतै सनामही इराचरिबा लाइनिंग असिबु चेना थाजजरिबा फुरुकी इरैचा सिंगनी मसिना लमदमसी अखोइना सेमलकपनी अखोइना ngaकदबनी हाइबगी पाउजेल पीबनी हाइकी कोई सेंसस ता याउनबगी अखोई नहान अखोई थमजग्रे अखोई 2026 की अप्रैल दा थीगदरबा मिकोक थीबसिदा अखोई तंगाई फदना हंदक्ति हापी दबा यादबा मसी हाकोदबी मरमजि करिनो हागदी 2011 दा हाखरे लाने लिसिंग कुन मरिगा सामरी असनामी लाइनिंग सप्पा अखोई फंगरे 2011 दा कई मरमदगी नो दुम लेखरे आर्टिकल 25 ता मयक सेना पल्ली फ्रीडम ऑफ रिलीजन ना मसेज दा अखोई इंडिजिनस फेथ चलीबा अदगदी अखोई माइनॉरिटी मयाम जिंगसे सेफगार्ड तोगदबने यावरीबा अदोरगदी लमदमसिगी थोलिबा उपार वापानगी ममिंग लोन ngangnariba loan sanabi not mayam singse sanamai ga sagonarga lakpa ngakta adu ergadi sibu lasariba sigi lining sibu sasariba singse recognize to biba haibase Indian constitution gi adum laba mai ngakpa adum laba akoi gi apaba khongthang ni akoi gi malem da leiriba sanamai lining chaliba singi akoi gi Manipur government assembly da pass toroga ek amagi makha da salai riba adum laba akoi gi kenone adu hairiba se 2022 da yam pakto sok thore yam marang kaire akoi haraure adubu akoi na thabak si tawrage na khala kan dadi institution am ona bo honarakpa ngasagi akoi wari libagi class tawrakpa adigi puya gi wari libai class tawrakpa mitei pung sei jagoi tamakpa horakpa top topa akoi gi apok lon gi kuthi astronomy की क्लास होरकपा मासिदै जदि अखोइसे पेना की क्लास होरकपा सिगी लेरिबा मागी केनोसी कैपेसिटी सि कांदा लाइफम लेन से सौथोक्तबा यादबा पुंफमदो लाए अदुना ngasiबु नमिसिदगिदि सनामई लाइनिंग ससरिबा लाइनिंग सिबु ngakna ससरिबा सनामई बु चेना थागोना जरिबा मयाम पुनमक्ता हाइरिबा सिंगसे इमा इपाना सोइदन निंगबा थुंगनबा ओय बिरसनु हाइ Lions International District 322D na sinduna District 322 gi Region 6789 nongna member oiraklaba singi oiba orientation program amanga si sangai prod leiba Lion Service Center da pangthokre thoromaduda Lion Ice Manil Kumar MJF PDZ Lion Sanatombi Laurembam PMJF GLT2 Lion Dr Nongmaitem Romi PMJF Lion P Rasmani MJF Lion KSS Ibotombi MJF Lion KS Krishnan MJF Lion Y Ranjit PMJF Region Chairperson Singna Sarkyaduna Lions ki maramda miyamda pigadaba service singna chingbagi tongan ba Hiram Singda wangangki tharomasi pangthokpagi matangda Lion Sanatombi Laurembam PMJF English ngani kunga mangagi GLT2 ki coordinator na tharomasi maru oina nauna member oiraklaba sing asida leader ama oibada kari machak changi community service chahi chupatongan bathabakya pangthokliba singi asida kari karamna service pigani haibasi mapung fana khanghanduna hena thawai yauna mai pakna community service pi hannabagi pandamda pangthokpani haiki Karmain tawraga khare hena phajaba mongda karmain tawdana khare amna cover tawna ba mi masing se family se khare amna cover tawna na ba adana masigi mayam se yauna masi moi mayam se yauhandana khanghandana akoi gi service ni pan lei akoi gi manaba wakhalon manaba akoi khara na khainaraga akoi na contribute tawjaraga mayam da kana ba khajik tang oirasu yahunjabagi pandamne
Educator yaudana khunai ma development purakpo oithokloi haina Dhanamandri University Imphal gi Vice Chancellor W Chanbabu ngasi Ideal Teachers Training Academy ITTA sajiwagi ahanba convocation ceremony English ngani kungamanga gi thoram da haikre Governing body amadi IQAC ITT ne sindana pangthoki ba thoram aduda English ngani kunga humdoi kungamanga fawagi Manipur University na loba B.Ed examination na makok mathang lawrakraba amadi mai paklaba ITTA gi trainees the degree certificate amadi memento sing pi dunai kai khunabut ki Dhanamandri University Imphal gi Vice Chancellor W Chanbabu na mai paklaba trainee sing da thagat pa phungtok pagalainena tungda hena mai pakpa mi amamam oirakna ba yai fathau chal pi ki ngasi scientist doctor engineer na chingbalam kya da faur pasing asi oza yaudana oirakkiba amatana te masida sunatana afaba akanba khunai leiba ama ohenbada su oza yaudana yade maramaduna skill amadi knowledge mapung fana leirba singasina hawalakliba naharol singasida takpi tambiraba matamda ngasi thengnariba global issue kya singasi thengnabada hena khumang chaukshinba amadi hena mai pakpa ngamgani haiki We are making great leaders. We are making again another educators. We are making all these bureaucrats and officers. We are making all these scientists. And you give and we all give the inspiration for making all these things happen. So without you, things cannot happen. And the esteemed faculty members and the responsible staffs and officers of this academy have been playing in that line a great role which we cannot deny and overstate it. Today's event is not just about individual achievements. It is a celebration of collective spirit that thrives in this institution. You know, the bond which we have forged today in terms of the friendships which we are making, in terms of experience sharing we have been doing out here. At the same time, how are we going to apprehend ourselves for building the future? Leibasigi mafam pumada lakliba 2nd October dagi October gi Nipan Fawa Chayola Machupna Chathagadoriba 75 Wildlife Week English ngani kun gamanga ga mari lena nga CDFO Thobal Dr. Laisangthem Jesli ki meeting makhada Thobal Forest Division na sendana Living with Wildlife haiba topic ta district level essay and painting competition ama Thobal College Thobal da pangthokre Human Animal Coexistence haiba team da class 5 dagi 8 class 9 dagi 11 fawa category ani thokna khaidokna chethariba competition aduda Thobal Forest Division gi makhada leiriba Kakching amadi Thobal District ki school taraga taruk ki apunba mahiroi chahunga taraga taruk na sarukari competition asiga mari lenana ROHQ ningthaujam dipana competition asigi result lakliba tha asigi kunga manga fawpa ki manungda haidokani district level ki competition asidagi makong mathang taraklaba mahiroi singna second state level ki competition da sarukyagani October ani dagi Chaywala Machupna Chathagadoriba celebration as Thobal Forest Division asu essay and painting competition asi khak natana tongan program kya su pangtokani haiki competition aduda RO Thobal Dinesh Chandra Salam amadi RO Kakching Huidrom Sundar yauna Thobal Forest Division ki staff kya su sarukyaki Satri Singna Amukamuk State Level Painting Competition Sida Amuka Sarugya Bigani Akoigi Wildlife Week week long program ni second dagina 8 Pau the Chatha Zagadaba Akoigi Thobal Forest Division Nasu Essay Amasung Painting Competition Sida Natana Atopa program Mayama Masu Tang Hum Dagi Horaga Akoig Su Sinjalang Zagadori Writer Forum Imphal na Chief Minister gi Artist Singi Tingbang CMAT gi makhada Manipuri Londa Iba Mari Wari macha singi manungdagi khangalaga kabui londa handoklaba wari macha taraga taruk fongbagi thoram ke samthong kabui community hall da pangthokre thoram adu art and culture gi joint director Gurumayam Dharmadas state kala academy awardee English ngani kunga mathoi a apuba kabui union Manipur gi president Dr. K Hira kabui sahitya academy Imphal gi chairman Thaimei Thaibi Pau kabuina maruiba miye singwena sarukya khibaga loinana sahitya bu nushijaba mioi kyasu sarukaki Thoromaduga manung channa Manipuri loan de iba wari macha taraga taruk khangalaga kabui loan da handoklaga iba lairik adu president member singna fongdona miyam da khusinaki Thoromaduga mari leinana writer forum Imphal gi Laishram Somorendrona leiriba Manipuri wari macha singi manung dagi khongalaga tongan ba loan sing da fongbagi manung channa kabui loan da su fongbani asigumba khongthang singa sina leminari ba mayam gi marakta nungshi chana ba hengalaga ni fongdoki ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯐꯖꯕ ꯃꯁꯛ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯡ
मणिपुर की तोान तोान लोल मथंग वारी मचांग पाब फंगनबी पांदम मखाद चथजरपदु कबुई लोन हंदोकजबनी राइटर्स फोरम इम्फाल की पांदमदी साहित्य हाइबसिदी फजबम सुंग अचुंब थीबगी खोंगचटनी अमसुंग मियोयब खुनाइबु अमगा पुंजन्नबगी नुसिनबगी पांदमदुनी हाइबगी अचेत थाजबदुदा अखोइगी वारी मचासिंग कबुई लोलदसु हंदोकलकांदा अखोइगी साहित्य की फजबम मचासे खांगन्नबगी अपन प्रोग्राम से पांगथोकजबनी National Institute of Science, Communication and Policy Research na National Translation Mission NTM Central Institute of Indian Languages CIIL Mysuru gi makhada sendra Mechanical Engineering, Geology Education amadi Popular Science ki Manipuri da handoklaba text taruk ki numit tarani chathakadaba review amadi finalization tawagi thoram Manipur University ki Physics Department ki seminar hall da ngasiragi haukre thoram adu Manipur University ki Physics ki Head of the Department Professor A Dilip NTM Academic Secretary CIIL Mysuru ki Program Coordinator Officer in Charge Dr. Tariq Khan na chingba maruiba miyoy singwena sarukaki bagaloinana tongan ba miyoy kyasu sarukaki thoram adu Physics, Geology Education, Chemistry amadi Manipuri loan ki expert kungani twin academic amadi technical text sing regional language ta handokpada sarukyaki thoramasi remote region da leiba mahiroi amadi scholar sing na tongan ba loan ki khuthang da mahitam bagi khudong chaba pi na bagi pandam da paktokpani hairi Haukiba September gi taragani panda imung manungi oiba wahawdagi mioi kharana mi hathi na hatpi khrabi khurai thodam lekai digi nawroibam sila alias tenden hatpada chenaba sing matik chaba chirak piu haiduna mihal adugi mayok to sem kiba jis na lamlong kai thelda wakani fam phangkre wakani fam adura saru yakiba sing mai kai digi phongdorakpada mapuroiba leiki drabi silabu karisu leitana karisu leitaba lam machet amagi minungsi khangdana hatkiba thodosina michang sonba mioi sing hingbada akiba pohalle asigumba thodosi matungda amuk thoktana ba thodo siga mari lenana pharabasing matik chaba cherak piu haiki tumba abase mi mari phari koi na ko da yaw mi mari phari ta base mi makha koi na pa da sa mi ha sida se mari ba ni hoi sing se appa tandi phangan ge da se se thok thok se mathang da atopa ma da ma thok na ba masagi matik sa ba se yak chaba akan ba se yak to se se da pang bi se yak to mo ta phangan na ma ya da gi se gi ma te ma yang na lobi ro ko wari tu bi Double engine gi state lengak start hodre center gi engine namana jingbada mari talaga chatkre haina Sagolban Kendra gi MLA oiramba Dr. K. Sloken phongdokre wafam asi pongna fam pauchi da makar amadi atai cartoon sing yeklamba cartoonist Gurumayum Akshay Kumar Butaram okpagi thoram working women's group na sinduna Sagolban Kendra gi hanagi MLA Dr. K. Sloken gi segaro takhelambam laikai de leiba yumda pangtoki ba thoram da phongdoki bani thoramadura Dr. K. Sloken political analyst lehau thawam Sarachandra Sahitya Academy Awardee Sarat Chanthiam, Working Women's Group ki President Haikrujam Malana Chingba Sarukyaki. Tharongga Mari Lainana Dr. K. Sloken Makhatana Fungto Kibada, Manipur Laikiba BJP na Luching Balingak na Lingak Pahaitabana Hauzikti PR Lakle, PR Lakliba si MLA Mangakak Leba, Opposition gi Khud Amata Yaute, Lingak Pairaga Ching the Lo Yohanba Ngamdabadaki. Kangkhong charakpadagi hauzik oiriba fiba masi tarakpani PR laklabasu hauziksu lebak asi mapu pandabagum leiri rims tami mathang siraklabasu yengshinde doctor gi anabagi imung manungna khanahalle analayeng gi thabak lepada kari oigadagi haibasi doctor nasu khanthadre lengang nasu kari su haidre Manipur da chahi ani hena waraklibasi gi matang da handak Manipur da laklamba prime minister na wafam amatta phongdok lamdababu lamdamasi kari sunatti haina lawi takpani politicians singna lebasi gi thamoi singna thabak tawdabana pumnamak asi thohanbani haina makhata ki Aku syartar apa? Dia nak lebih dalam national leaders Hindu kali maku timba ngam Raja ni syartar dah. Maku ni tahu ni pemahu masina maku ni lepas ke wangang muda. Maku ni moral right lagi belah. Maku ni bawa maku ni na. Bising memulai. Karena bayar si tahu dalam si tahu ayat lagi si tahu dia apa sih. Sida lagi belah. Double engine ni repairing tu lepas setiap engine di jo. Start out deh. आधे की सिंगल लाइफ में जिन रिजल्ट का है तो रिसीव करेंगे ये बात मैं वो पाने को समझता कई लोग नहीं है नज़दीक शासन का पिया और सरकार नहीं
मीटिंग खबर मैम ताबी बॉर्डर काउंसिल फंड मैम उन्नगरे करी दोगे खुदक प्रजा सिंह अवाब से है थोकी बगा मधुद होनगदबसे मसीदी करी दौगे मा मान थोपा मसी करियोमा अखोय कराय दे बुखरुदगे अवाबगे अवाब ngakta नुआइतबगी नुआइतब ngakta Khorirol Sandok Wangjing Manipur Sahitya Parisat Thobal District Masa amasung Ningol Khut Manipur Wangjing Punna Khusamnaraga ngasi miyam gi luching purel irabot ki chahi chamaga kungamapan subamapok namit ki ningsing thoram Khorirol Sanglen Wangjing da pangthokre lamyan bagi ayek photo da hailei katuna hawdokhi pathoram aduda Khorirol Sandok Wangjing ki President Tongbram Babulal Manipuri Sahitya Parisat Thobal District Masa gi Vice President Dr. Yumna Mahendra Kumar amadi Ningol Khut Manipur Wangjing ki President Khundongbam Gunamani Leimana Maroiba Miyoi Singwana Sarukyaki Bagaloinena Manipur Khorirol Bunung Shijaba Miyoi Kana Sarukyaki Tharongki Manung Chana Luching Purel Irabot ki Maramda Punna Khananainaki Maduda Fungdongbam Thogdok Amasung Manipur gi Apunbagi Saktam Haiba Hiramda Ithil Chekfongi Editor Borot Sanasamna Aduga Irabot Amasung Ngasigi Manipur Haiba Hiramda Waikom Manipur Girls College के Assistant Professor Sengoi Sanasamna wafam kya thamki Tharamadu ke ani suba sharukta irabot ki sairing sing pathokpa amasung leibak ningba sairing saidina baduda aiba aibi kunhen bana masa masana ijaba sairing sing pathokki The Composite Regional Center for Skill Development, Rehabilitation and Empowerment of Persons with Disabilities Imphal Sindana No Human Right Without Sign Language Rights Haiba Timda International Week of the Deaf ki Thoram Mini Auditorium CRC Conference Hall da pangthokre Tharamaduga mari lainana tongan ba athoi hen tanabada makok mathang taraba singda manamathum sing sugen thoki Tharamaduda mari lainaba singna Macha singna sign language tambagi matangda mama ampa singisu achoba thodang lei phongtoki Universal Friendship Organization UFO Northeast Headquarter number 4 Top Yaral Konjil Battalion ki manung chana leiba Maitei Huyen Langlon Sintam Sanglen Sajal Academy UFO Khurai Branch ki kunganipa laksuba Rising Day ki thoram ngasi pangthokre thoram aduga mari lenana wangkai AC ki MLA Thangjam Arun Kumar na ibudau pakhang bayek malim ki firal jingkhat ki bagaloinena UFO ki members singna firal gi mafam da salute pi dunai kai khuna basut ki ngasi ki thoram aduda wangkai AC ki MLA Thangjam Arun Kumar AC ki Councillor Lokshembam Romola, UFO ki Secretary General Y Meiraba Angom, General Secretary Home Laishram Loyumba Amadi, atay tungan-tungan ba mafam dagi lakpa UFO ki member kya na sarukyaki. Amaromda UFO na chahili sang sit na chathaduna lakpa Holy Feast program gi manung channa haurebi ima sampubi thongni thoram ngasi UFO All Manipur General Headquarter chingnung khokta leiba ima haurebi sampubi gi khubam da pangthokre tharamadu da tongan ba mafam dagi lakpa UFO gi member kya na sarukyaki loina na tharamadu ga mari leinana organization asigi General Secretary Home Laishram Loyumana kumja lisingamaga chatret supna mapanda palamba ningthau hibagi haktaktagi Maitei lining dagi Ramandi lining on kibana maram oiraga Maitra Pakpu Manipur haiduna ming kauki masigi sumathakta Maitei khoigi ipaipu gi minglen adubusu das amati dasini haibana chingba Hindu gi mingthon pi khibada natana loinana lamda masigi ningthaubusu raja haiba mingthon pi duna mingaurakhi masina maram oiraga Maitei lining asibu amuk na hongnana parai hanba oina Maitei khoigi mingda onsilakna ba UFO na chahi lisang sitna chatharakpagi saruk ama oina ngasigi tharamasi pangthokpani haiki Thaugal Event Solution na Illyrian Academy Private Limited kapuna kusanaduna second 3 days catering and service staff training itharam Illyrian Academy Private Limited Kwakachal Akham lekai da pangthokre tharamaduna Manipur University ki Professor CSE Bohal Maiteina Chief KS wena sarukyaki bagaloina na catering amasung staff training kyasu sarukyaki tharamadunga mari lainana resource person singna catering amasung service staff ki matangda wafam kya phungtoki tharamadunga mari lainana Illyrian Academy Private Limited ki Operation Manager Illyrian Mritika Sapam Nalam Damasi Ladiba Tabak Pangdriba Nahakyas the professional skill Hingal Hanaba Pandamda training program is sent Bani Haiki.
Hojik Manipur da khwaidagi yamna face toriba problems se youth unemployment neba youth unemployment se kamaina torino kaidobagi employment se yam phangrino haina yengba matamda skill wat ba adusu professional oiba skill wat ba adugi neba aduna akoina at least contribution ma cha matang pizaba ngamgadra haiduna thogal event solutions amasung Elerion Academy Private Limited ani sina punchin naduna youth sing se kitang skill up tawraga makhoigi already phangaga lariba job sing da su stable loina lainana ba amasung growth lainana ba amasung job phangdaba youth mayam amabusu empower tawduna job pina bagi khudong chabado lo pizana bagi damakta ngasigi se tawjabani Hoji pagi marthana temper bem tang nominasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Diploma in Hospitality Management asi guaranteed placement piba course amani Hospitality sector asi 22 lakh crore ki market value ori aduga employment haibidi thabaki oina 48 million job ki opportunity leigani JCRE gi hospitality da expert oraba trainer sing dagi guidance lobiu tambiu Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Free varicose veins consultation camp Lakliba September gi tarik kungani thoi dagi kunga taret phawba ayuki pung tara dagi nungthil gi pung ama phawba free varicose veins camp pangthok chagadauri surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantahali loinana dakfam su leihande adomna khongda singli chawthokpagi layong asi leibiragadi khudong chabasing asi lobinabagi damak Caesar Hospitals Lago gi contact number asida pau phawbiro Breaking matungda mayamba umkhana taram nokchari makhataba pau pisari landamasi leiriba ana laying sangamadi masiga mari leinaba loisang sing thongnon bagi khongjang changsilabasi khudak thandokadabani haina struggling women association ki general secretary kaithilakpam Margaret na phongdokre wafamasi ke shampad konjeng hazari lekai deleba SWA ki office ta paumi singa unabada haikibani Margaret na makha takibada pung kungamari ki manungda mioi ani thangna na Rims Hospital la laikida bahai base laibak thibani lamdamasi ki maru oina sel thungge awaba leiba imung manungi mioi singna number lying liba hospital asida doctor singna thausabi da basi yaningde makoina lenga ki hospital da pukning changna mathau tawbaki mahuta lanai hospital da hena thawai yauna leibagum tawri mamang da lenga ki doctor singna lanai hospital da practice tawba yaroi haikiba leirabasu makoina thausadana leiba haibasi lenga amadi doctor singi marakta aronba agenda leiraba haiba wafam su thamkibaga loinana karigumba TMMOA gi khongjang khudak tan doctor badi doctor singi mathakta miyam pullaga akan mamit eng changnakani haiki government hospital la service tawba doctor singna private hospital la service tawhandaba kariguma tawhanba thengna taragane makhoi gi ne licensing gane kakpa pam doctor haibasi miyam gi di ishwar ni praja miyam gi di ishwar ni doctor ji praja miyam ne ishwar ne na khanjai aduna Khanjare basida tayona ba thabak tawbirakano ba doctor singna aduga laibak sida doctor khatang hingadaba nate miyam ga loina na awat apa tathok tasin tawna dana ana ayek sing sida cooperation phajana pina dana awat apa se menkhalaga thong manana chatmina si haidana aikoina masima appeal tawjaningi doctor amakak chokpagi ni ko ngasi OPD ngasi close tawriba akoi yaningde masima atuma matamda hangbiyo kaya mangi laira praja kaya no kadai dano Huzi wara batara ba matam sida lupa cham ho puthok ngam namoi OPD close tawsale gai dano na ba myam yeng doise athoba matam da hang da taragadi struggling women association kanglai pangna Manipur plaza myam ga loina na are palaitaba khongjan akoi makhan makha kya sangjal lakani aduna wakhan tabiu
Governor in Council na Eril Turel ki hanjin kai ribalong namban special attention pibiraga semjin biu temporary oina lebak tholibas na tungde ichaw ngak thok ngamloi haina MLA Sheikh Nurul Hassan haikre MLA na makha taraduna September ki taraga mari ichaw mayok na dringe araiba machinery season araga honaki Eril Turel Torban Singh Water Resources Department ki Chief Engineer Additional Chief Engineer laktuna survey su tawkrabani bor pile puraga retaining wall sembanatana permanent solution leite masi semdri fawba amasung Turel khonung sengdokpa natragadi matungda Kedrigaw Kendra khaknatana atopa lona bada leiba kendra singdasu isingi chaw mayok nakhigani masi thoktanaba president rule gi lengak oibana center de special package lauraga natraga governor in council na special attention pipiraga semjin biu haiki tongning bai khoi gi e amana su so amana su e amana su pangsaw to sawraga leiba aduga technocrat am de bureaucrat makhaisena table da phamaga subnagi signature khak tonanaba natragana file se khoi gi pass on tonanaba makhoi di thabak changharga 60 years fogo se retire tawdri fogo de adum official orga leigani officer orga leigani haibagi mawungum thosa daba se tohaningde Baruni Hill Reserve Forest Range oiriba Baruni Hill or Singhai Sing ge range se connect oidaba disconnected oiba khoi gi uyok achawbagi sing mall hill saib tare asugumba mall hill se denotify toraga khoi gi reserve forest ta sanpham sumthok thok ta braina khalle manak nakpada leiba Turen Torban gi khonung akhoi gi eastern western both side ta tariba population ma kaisi da flood ke awaba mayok na raktringe da mayok na dana bai damakta akhoi gi Turen khongman sing semjan bada season ba yan pham thopra ina khalle maram the life and properties of public is more important than just conserving a molehill. Kuntraga mathoirak suba panthau sanglen laipung harau thongni irat inglisingani kunga manga ngasidagi imalai shem inat loisang panthau isaikol nung nongpok chingu thong maitei laikol tharo sipilok seloi lemai chingde sindana pangthokre ngasi meragi nongma panbadagi haudana numit taraga mathoini chupna pangthokadaba harau thongni thoramasigi ngasi ahoba numita ayuk angan badagi haudana sanglen yakai bagaloinana salai taret ki firal haigatba chingkhai lakwa panthau ipagi khubam amadi tharo lairembi ima salai ren sidaba ibudau eventdo jarei fizol hongba athen pot kaduna irat thongni pangthoktuna leibaki yaifa thongni thoram pangthoktuna lakliba miyam galoinana mera chak chintam chaminaki Nungchilgi matamda senkok senyai yenduna leibaki yaifa thongni thoram pangthoktuna yelho furup sing kayana purakpa atien pot karakpa sing oktuna punsi chengjel ninaki thoram asi pangthokpagi matangda nongpok chingu thong panthau isaiko nongpok chingu thonggi haukhok thokchom manitona meratha asi maitei ekhoigi laining thani laipok amamamdi khongdarei adugumna maitei ekhoigi damak laiwoiba panthauna maitei gi laithau kya pangthoktuna maitei ekhoina maitei oina karamna hingani siloi karamna pangthokani haiba kaya sing khanghanbiduna maitei na maitei oire asigumba macha kayasna ngasi ekhoi masel nungsinaba purakminaduna chahonga hongba nungaiba oinaba gidamak asigumba thoramasi pangthokpani haiki Ipa sadi yeksa ima sadi ironsa haiba salaitere ki manungda leiriba maitei salaitere sina Maitei lepa ki wari da koi kudimona tatana tai maitei lepa ki Manipuri me de register dai hai wari tatana hai asuk show maitei lepa sai koi register me dai ki do maitei koi yu da le ta le hobra hambo hamma khna nasi de ai wari sunu ki nong gi mu ki usu sanate wang khai da loi kre ai wari di tangka Wang kaya na loy kaya ay na tong isay ko na loy kaya wari adugo na hong na natay na nandiyan ka na wali na travel na wari dumo kunsin laga siya loy na may jis na yung pagi izawa tayo Amaramda ngasigi thoronggi sarogama oina imalai shem inat loisingna khomjinduna puthokpa lairik mipok lonna leipak lol sida koba ahanba saruki lairik amasu panthauna phongki lairik phongbaduga mari leinana panthauna male maitei khunthokta maitai laigi liklamda aigi wari su yaudaba yade miyamna aibu ningnari ainadi ai lai natte hai aikhoi punna taibang mapu sidababu ningminasi maitai lining chapminasi malem kanglei rol da kangla laifam lengi manung chana maitai saklon saktak minasi haiki Patriotic Writers Forum PAWF Manipur na chahi khudingi lamyan be irabot ningthau
Thabunggi manung chana piduna lakpa lamyan ba irabot Memorial Lifetime Achievement Award English ngani kungamanga jehi sigi oina hozai digi social activist ani thangjam irabot laitonjam akham amadi Manipur dagi yashkul khwairakpam da piduna kaikumna bu lagani hari Thasi ki taraga mari da khanghaudana Thawbal Turel chawkhatkibana maram oiraga Imphal East ki Andro AC ki manung chana leiriba Poirau Pat ki lawfam kya isingna thumjinkhre Lomi singi yengduna leingakna mangliba lawfam singa siga chanaba compensation PBU Lomi sing kokta khut haptuna khangnare haina Poirau Pat Farmers Development Cooperative Society na lenga ki pungning chingslakli ngasi Poirau Pat Farmers Development Cooperative Society ki farmers kayana hauzik oiriba isingna thumjinduna leiriba lawfam singi fibam Yengshilladuna Poirau Pat Farmers Development Cooperative Society ki Secretary K.S. Tomchongna Thawbal Dam Mafau Dam gi ising asi khanghaudana Thadorakhibana tha asigi taraga marida Thawbal Turel gi mafam kya da ising pathoknakhi Poirau Pat ki akoibada leiriba lam kya su ising thumnakhi Parasigi lawfam lawpari lising amaga chatre chanipan lomasi hauzik su ising thumjinduna leiri phau amata lokpa yaroi da bagi fibam da leire maramas lenga ki maikedi gi lawfam sing asigi hauzik oiriba fibam asi athuba matam da yengshinduna lomi singi awabasi kokna ba thorang paikhatuna compensation pi na ba thorang paikhatpiu hiramasa meeting changdrabadi awaba taraba lomi singna tangai fadana ban blockade na chingba khongjang fawba changsilakani haiki phok janingai leitre koi karigumba ai khoi farmer jing na haibase tabidra athuwa matam da ban natraga makan maka ge khongjang je khoi changjen jarkane ba maramaduna ai khoi gi siribo loksing ji mari leinaba department na ngasi ai ngai ba ngai dana athuwa matam da khoi kumbira ga khoi mafam jing je yengjan biwa ai dana khoi Poirau Farmer Development Cooperative Society gi maike digi ai asumna thamjari Thawbal Assembly Constituency ki MLA na Manipuri Imphal ga punna khusamna duna sinduna ngasi nomagi oiba lemna langbagi kemama Thawbal Mela Ground Community Hall da pangthokre Thawbal AC amadi ACC ki akoiba da leiba mioi kya da skin yauna tongan tongan ba layong kya lemna langbaga loinena hidak langthak kya su lemna fangan ki ba health camp aduna ACC ki MLA gi Loinabi ex MLA O Landoni Machanupa Khangabok AC ki MLA Okram Surja Kumar amadi CMO Thawbal Dr. Waino Kulsulakni yengshin ki MLA O Surja Kumar na handak Thawbal gi mafam kyada ichaw gi awaba mayok na khibaduga mari lenana iseng chawbana maram oiraga tholak paya ba laina layong kaya dagi khara makhai kan bangamna ba health care masi pangtokpani ngasi gi health care masina Thawbal AC ki tongan tongan ba mafam singi mioi kyada kana ba pi bangamlagani makhatana su health care masi athubada pangthokna ba hona khigani haiki Manipuri nana mingtholiba moigi volunteer team asiga yauraga Dr. Mayam Singh na ngasi volunteer oibiraga different departments sing mayam puna magna sohojok pibiba volunteer Mayam Singh na mating pibiba gi demukta ai punung mapu thagachari aduga mathang si loraga atopa khangabok kendra gi su adagi khara lapthok pa laisan thim gi su kari gi su koi mathang satharake haibagi plan leijari India lengakna Manipur amadi India ki marakta leiriba political conflict masak hangbaga loinana waroshinama purakfam thui haina lamyanba irabot ningsing thoram observation committee ki convener L Syam Khumanna phungdokre wafam ase Imphal West district ki Khadangban part 2 ki community hall the protection and preservation committee Manipur PPCM ki liching makhada lamyanba irabot ningsing thoram observation committee lentok na sindona lamyanba hizam irabot na mirot takiba numit kungama thoini September Ingsok lising amaga Jamapani Fugani Panbuning Singduna Pangtok Pathoronga Mari Lenana Pangtokibani Tharamadura Laishram Syam Khuman Makata Kibdalamyan be Irabot Nalamda Masrap Apun Baki Sakta Mama Sakatna Buhonabada British ki Mayokta Lip Kibagi Damak Mahaku Miro Tahan Kibani Lamyan Basina Pamjaramba Manaba Kunai Masemduna Mikha Pondana Labor Haiba Wakal Singadu Havzigori Baleba Siki Fiba Masigadi Yamna Taiwane Ngasi Maksu Indiagi Union da Punduna Lading Matamasdasu Lenga Asna Lamda Masigi Miyamda Miot Minay Tobadi Liptri Masigi Matakta India Lengana Chin Kuki Narco Terrorist Singi Marumda Chatharakpa Aronba Lana Lamda Masigi Yelhomi Uriba Maitei Masagi Maramda Refugee Amagumna Thamna Buhonari Haiki Manipur India political conflict wo khai na hona basida akoi India lenga na akoi Manipur bi how gi past history sing bu mamutta na khangbi bo loina na akoi India lenga na mamang da tawkhiba historical blunder sing ado masana yajaga da bani loina na how graba Manipur gi puari gi saktam sing 1948 ki Manipur constitution do makhoi na respect to biga dabni aina thamjari bo wafam ji anti Indian oiba natraga separatist ki oiba wakhalo natte India gi manung da misam mamoina praja
ꯑꯃ ꯍꯤꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯇꯤꯡ ꯂꯩꯕ ꯈꯨꯟꯅꯥꯏ ꯑꯃ ꯍꯤꯡꯕ ꯉꯝꯅꯅꯕ ꯏꯟꯗꯤꯌꯥꯅ ꯍꯛ ꯄꯤꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯄꯤꯖꯅꯤꯡꯕ ꯃꯦꯁꯦꯖꯁꯤ टाइम स्टार आर्टिस्ट यूनियन की नौना सानगदब लीला नंगतनी आईगी लोइनबी हाइना मिंगथोनबा लीला की याइफथौनी थरम पांगथोखरे लीला से स्क्रिप्ट राइटर सगोल सेन सना अमदी डायरेक्टर ना हुइकप गोकुल ने लीला सिदा नुपा की सक्तम लांगलिबसिंगना हुइकप गोकुल कई कुबेर अराप्ती जोई श्यामचांद ताइबंग अमदी विकास ने नुपी की सक्तम लांगलिबसिंगना सगोल सेम सना सुमन कक्चिंग अमदी नाउतोनी हाइरी हंदकी इसिंग इचाउना मरम ओइदुना युम थुमदुना अवाब तारबा वौकाई एसी की माइबम उचिवा नास्ता अमदी इरोंगी इमुंग चमापन रोम एसी की एमएलएना नोमद चंगद्रबा याद्रबा पोलम सिंग यनख्रे थौरंगा मरी लेनना एमएलएना हंदक कारिबा मफम सिंग यामना सांगबना थिंगनना होटनबदा नुमित हुमनी रोम चंखी लेखाई मियामना अमदी महाकी माइकैदगी होटनदुना हानगी फिबमदा लेनना होटनरी हाइखी महाना मखा तारादुना इचावदुना मरम ओइरगा युम पुन्ना चेंथकीदुना अवाब तारबा इमुंग तरेता एमएलए की माइकेदगी लुपा लिसिंग यांखै यांखै मतेंग पांगलगनी लाउथोखी तरीसीदी आइसागी साइटगी आई लुपा लिसिंग यांखै यांखै मसु आई पांगदबा मसि पैसा पीबा होजरे और गुजुमजी सारगा लेबि यानबि दबका नेसर पीबा पोटदो कुरुम थीबा माइ नबदिना मतुम ताबदा चेंदनना साचंदना तमिथिगी माइबेन पाइ पलिसिना मयाम नुवाइना लेताना लेबि यानबि दबका आइसागी साइटगी होनबा होनगनी ऑल मणिपुर एक्स सर्विसमैन एसोसिएशन सिंधुना हौकिबा सेप्टेम्बर की तरागमापंदा नंबोल सब लैकाइद थोकिबा लाइबक्थिबा थौदोक्ता कुंथ्रागा हुमदई सुबा सम राइफल्स की सिक्योरिटी पर्सनल अनि लैकिदबा मदि पर्सनल मंगाना असोपन नंकिबा अदुबु यानिंगदबा उतबगा लोइनना अवाब फोंदोकपगी थोरम मंगासी लैकिद्रबा मफम अदुदा कैंडल लाइट विजुअल तौदुना रैली अमसु चतख्रे थोरम अदुगा मरी लेनना एक्स सर्विसमैन अमना मसक खंगदबसिंगी अटैक लैकिद्रबा कुंथ्रागा हुमदई सुबा सम राइफल्स की पर्सनल सिंग अमदि असोकपसिंगी मफमदा थौना फना उतुना इकाई खुनबसु उत्पनी असिगुम्बा लाइबक थिबा थौदोसी मतुंगदा अमुक हन्ना थोक्तबो ओइरसनु अमदि लैखिद्रबसिंग अमदि असोकपसिंग अदुगिदमक्तसु अवाब फोंदोक्तुना मिनिट अनि तुमिना लेप्तुना अवाब फोंदोकचबनी हाइना मखा ताखी सामुसंग लाइरेंबी लेरक मनिंग अमदि सामुसंग उकु सना लेरक अनिगी मरक्ता लेबा ड्रेन लनाई मियोय अमना थिंजिन खिबदगी था निपानलोम सामुसंग लाइरेंबी लेरक मनिंगी युम कुन हेना इसिंग थुमजिंदुना अवाब खुदोंग चादबा मायोकनबदा नतना पाक्तकनना अंगांग यावना लैना क्या नारे हारी था निपान रोम इसिंग थुमजिंदुना लेरिबा इमुंग कुन हेनबगी मियोय सिंगना थेंगनरिबा खुदोंग चादबा सिंग असिगी मतंगदा खेत्रुमेम बला कौबी अमना सामुसंग लाइरेंबी लेरक मनिंग अमदि सामुसंग उकु सना लेरक अनिगी मरक्ता लेबा ड्रेन नलासी मतम क्यागी ममांगदगी लेरकलबा नलानी हारिबा नलासी लनाई मियोय अमना फुंजनखिबदगी इसिंग चेनफम लैतबना युम कुन हेना थानिपान से इसिंग थुमजिंदुना इमुंगदा लिन फावबा चंगलक्तुना इमुंगदा लैबा फावबा हांगोइनरे असिगुमा फिबम मसदा मरी लैनबा एसडीओ डीसी न चिंगबदा वाकलबसु ngasi फावबा थबक ओइना पाइखलक्तरी असिगुमा फिबम मसा हौजिक युम कुन हेनबना थेंगनरिबा अवाबसिंग असि मीडियागी खुथांगदा अमु हन्ना खंगहंदुना मरी लैनबा सिंगना मिटिंग चंगबिउ हारे मियोय अमा खंगना पर्सनल ओइना ड्रेन जे फुंजन बिगरेबा थादोक पियो जी यादरे अखोय जे हुजिक से याम वारेबा सिगी फिबम जिदा अखोय हुजिक से युम 13 मंगा कुलोंग से थुमजल लगा लैरेबा मतम सांगना थानी पान सोरेबा अखोयनो थुमैबा मतम जे लैना जु जा जा थौलाबनिना हुजि अंगांग कांग चिक बखंगदे अमा खंगदे नाना कुन युमदोंगी अंगांग नारे हुजि इना खुनबना खुद फुंजल लोय लाइरबना सुम सुमाय सुम लैरा अखोय मतम कयांग कुइना लैबा ngamdoinoba अखोय जे डीसी दा चले अंगम अंगम कया जे थारे अखोय खनबा पामदेबा हुजि हुजि अदुना ड्रेन से मोइरोंगी युम छु कुन माथोय थादराइनी अखोय रोंगी लाइरेंबी लेरक किछु युम कुन मरी मंगा थादनी हाना पुन्ना चेलंबा ड्रेन हाना लेरंबा ड्रेन एबा ड्रेन सिना मोइना सुमाइना तौबिरे लेक्ता लाइरबा अखोय गिनमक्ता यंगबिरगा डीसी खंगदे अमा खंगदे मयामनाने अमुक्तंगी अखोय जे अवाबगी फिबम सिना अमुक्तंगी कनबियो नंबोल लाइटोन जमदगी DPUVO की मेंबर ओइरिबा तेनसुबम राजेन कौबा मियोय अमना हौखिबा चही अहुमदगी अफबा मखलगी चारा सेमदुना थंबा हैनौ पांबी निपान कोइरेंग रोड नंबोल की नाकल थाखरे हैनौ पांबी अदुबु ngak सेनबा योट की ट्री गार्ड सादना मपुंग मरै फाना चाउननबा चेक्सिन थोरांग स्लोखत्रे DPUVO की प्रेसिडेंट वर्किंग प्रेसिडेंट अमदी सेक्रेटरी याउना मेंबर क्याना सरुक यादुना थाकिबा उ चारा सिंह अदुबु सोइदना हिंगनबा होनगनी डेवलपमेंट एंड प्रोटेक्शन यूनाइटेड वॉलंटरी ऑर्गेनाइजेशन नंबोल की जनरल सेक्रेटरी थोकचोम लमजिंगबना फोंदोरकले लमजिंगबना मखाताना हौजिक मणिपुरदा मतम नत्तना का हेन इचाउ थोकबा का हेन साबा अमदी मणिपुर की मफम अयामबदा इचाउ के अवाब
ꯃꯥꯌꯣꯛꯅꯔꯛꯂꯤꯕꯁꯤ ꯆꯤꯡꯗ ꯀꯥ ꯍꯦꯟꯅ ꯎ ꯌꯥꯟꯊꯠꯄꯗꯒꯤ ꯑꯣꯏꯔꯛꯂꯤꯕꯅꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯊꯥꯔꯤꯕ ꯎ ꯆꯥꯔꯁꯤꯡ ꯁꯣꯏꯗꯅ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯕ ꯂꯣꯏꯅꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯥꯔꯤꯕ ꯎ ꯆꯥꯔꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯃꯍꯧꯁꯥꯒꯤ ꯀꯥꯏꯊꯔꯛꯂꯤꯕ ꯈꯜ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ngasi ꯑꯩꯈꯣꯏꯅ ꯊꯥꯔꯤꯕ ꯎ ꯆꯥꯔꯁꯤꯡ ꯑꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯌꯦꯡꯁꯤꯟꯗꯨꯅ ꯁꯣꯏꯗꯅ ꯍꯤꯡꯍꯟꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯟꯗꯝꯅꯤ ꯍꯥꯏꯈꯤ ꯕꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯗ ꯎꯃꯪ ꯀꯣꯛꯊꯣꯔꯛꯄ ꯏꯃꯔꯤꯒꯤꯟ ꯃꯌꯥꯝꯁꯤꯡꯁꯤꯅ ꯆꯪꯁꯜꯂꯛꯑꯀꯥꯟꯗ ꯃꯈꯣꯏꯒꯤ ꯁꯔꯚꯥꯏꯚ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯎꯃꯪ ꯋꯥꯃꯪ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤ ꯀꯣꯛꯊꯣꯛꯄꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤ ꯇꯣꯏꯅ ꯊꯣꯛꯄꯅꯦ ꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯅꯕꯤꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯑꯩꯈꯣꯏ ꯎ ꯊꯥꯕ ꯇꯝꯄꯥꯛ ꯈꯛꯇꯪꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯄꯪꯊꯥ ꯊꯥꯕꯅ ꯌꯥꯔꯣꯏꯅ ꯈꯜꯂꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯆꯤꯡ ꯀꯣꯛꯊꯣꯔꯛꯏꯕ ꯃꯌꯥꯝꯁꯤ ꯊꯤꯡꯕ ꯆꯪꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯍꯧꯒꯠꯅꯅꯕ ꯁꯦꯝꯒꯠꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯆꯪꯃꯤꯟꯅꯕ ꯆꯪꯉꯤ Voluntary Educational Development Social and Cultural Organization VEDSCO Khangaboki Chief Advisor oina thopuramba Khangabok Sorok Wangmadagi Oza Dr. Laishram Ibungahal Apokpa Laikhidraba Laishram Sanajaubna Ikhang Khangaudana Laikhidabada Awab Phongdokpagi Thoram Pangthokre VEDSCO na sinduna Laikhidrabagi Yumda Pangthokiba Awab Phongdokpagi Thoramadada Laikhidrabagi photo da Lai Shukatun Ikai Khumnubo Utkipaga Linana Khangaboki Ladyba Club Association Organization Merapai Bigi Members Sing VEDSCO Advisory Committee Members Sing Minute and 2 minute leptuna Awawa Phongdokhi Thoranga Mari Lenana Wangang Loi Sing na Mahakna Matam Sangna Khangabo Khungangi Chawkat Abo Hotnabada Lauramba Thaudang Sing Singthaki Banbayai Ozasina Matam Sangna Thawal College da Reader Oirambadana Kha Manipur College Kakching da Amati YK College Wangjing the principal oina Thawpurambaga Loinana Modern College Imphal daki retired Tawki Hausilasakpada Maruiba Pau Amkhana Pisari Piarlenga Asna Chahiani Helaklaba Manipurgi Rang Asiki Achumba Wayel Yam the Pibang Amdre Haina AICC ki Secretary in Charge Manipur Christopher Tilak Haikre Nupi ama angang unabada rims sa laikhidabagi matang da Dr. Furam Babu Yaning daba Phonglokna Dr. Singh Thabak Leptana Kongjang Changsen Kre Miyoi kayagi punsi kannaba leiriba rims kuma institution amada medical professional oina leiriba singna thuaningdaba thogdo amagidamak OPD yauna thabak lepa tawhaningde handokpiu haina MLA Joy Kisan haikre amadi mera chaurel hobagi thoram pangthokre sanamahi lining chatpa singi oinasu ingsok lisingani kungataru ki census ta yaunaba mari leinaba singda takshin kre hari Hozur Faugi oina di ISB na sandok chari ba pau matang silu sinjare mireng tabiri ba pung namak po amukhana khurum chari